ngasi numida wairam phongkiba tongan ba manipuri se phongsing amasung thokiba thawdo wathok maruoibi ipausing miyamna thamjagi ahanbada kanglaipak ki maira news tagi lokusaraga Prime Minister Modi na Manipur gi matang na tumina laisili laingak na Manipur ungkhatnariba phurup ani gi miyoising tongan unabagi arth laite Gaurav Gogoi Manipur thokliba kanglup ki irang as loisinduna state asida santi puraknaba Prime Minister Narendra Modi na kanglup ani gi miyoisingda wafam ama phawba phongdok pulitri India lengang na hausi ungkhatnariba phurup ani gi luisingba singpuna phaminaduna wari sanabagi khongthang lokhatpagi tangai fadabale lengang na phurup ani gi miyoising tongan unabagi arth thokti haina opposition ki MP Gaurav Gogoi na phongdokre wapam singasi parliament ki nungzumi phamna opposition na lenga ki mathakta lok sabha pukhalakhiba no confidence motion gi khanabada congress ki MPs na phongdokhibane magna makhata na haikibada tha ahum henjilaglaba manipur gi irang asida prime minister Narendra Modi na ngasi phawbada karigumbu wapam amata phongdoktuna tumina lasilibasi karigino Parliament ki nungzumi pham haubu numita Manipur thoklibi irang asida nupi anibu miya mamang ikaiba pibigi video am viral oikiba dugi matangda subnagi second kuntra khak yaningda ba phongdokiba dunatana lamdam asida santi purakna bagi wapam ngasi fawba phongdokpa leitri opposition na lenga ki mathakta no confidence motion pukhalakliba simaru oina Manipur thoklibi irang asigi matangna prime minister na karigumbu wapam khradang oirabasu phongdokna banaki Gaurav Gogoi na no confidence motion gi diberadu haudukladuna hai Manipur gi damakta opposition nga sigi no confidence motion si pukhalakibani Manipur mai sak paibisi India pumba mai sak paga pangkhangni Gogoi na prime minister gi mathakta wohang ama pukhalaki madudi tangdu laita adraba Manipur nga si phobo prime minister Narendra Modi na haktheng na satuna yengsindriba karigino isu sigi matana yaningdaba madi nungaitaba phongdokpada numit mark furom sangdiba karigino Hauju phawbada Modi na Manipur gi Chief Minister bu sindoktriba karigino haibisni magna hai Prime Minister ama oina Manipur gi ungkhatnariba phurup ani asida pungning fathana leiduna lamda maduda amuhana nungsi chana ba purakna bi wafam thamdriba karigino Prime Minister amana thamba wafam haibisi atai minister amana ngangba waga khena ba yamna leigani miyamna su PM na ngangba wafam na hena lumna su lawgadoribani maramasna Manipur na mausagi phibam da hanjilangna ba Modi na karigum wafam ama tangoirabasu phongdok pasungani amaromda Manipur asuk saw irang thoklaba phawbad state asigi Chief Minister sindoktana leiri Gujarat amadi Uttarakhand na thokiba issue singdadi state sing asigi Chief Minister ahum sindoktuna thabak pehekibani aduga Manipur gi oiriba phibam asidana Chief Minister bu sanbibagi mi yengdi yengdunu leiri loinana double engine hairiba BJP lenga asi Manipur di mapung oina fail oire Gogoi na makhata adun hai Manipur thoklibi irang singasi ngarang khakta thokpanati sahi ani ahungi mamangdagi kanglup masel gi marakta ungkhatnabagi phibam laklabane adu bohandak thokliba Manipur gi irang asidi mamang thakta amukta ukhitriba phibam amadane mafam adugi miyoi singi thamoida amana amabu laman khumningbagi mairine saklibane prime minister na apunba India magi wangangli adubu Manipur di singtam ani gi marakta yeknabagi palamana khaduna ani thokpagi phibam da lakre irang asina maramoiduna yum lising mga hena mai sakre miyoi lising humpu hena lanje na duna relief camp amadi mari matagi yum singna sangjapam logduna lainari irang asigi mari lainana FIR case lising taruk hena register tawkhre phibam asi yoraba forward prime minister gi makedi wafam amatang asi forward phongdokpa leitri hena Gogoi na yamna kana ninda tawki amaramna Manipur thoklibi irang asigi ground report khangnana ba prime minister na Manipur satkani hairabadi political party khudima ki mute sing yonbiyo loinana lenga ki makedi gi barton toraglabadi opposition oiribi India alliance ki mute sing su soidana saru gyagana ki Manipur gi Chief Minister na drug ki mayuk sanction ki pa lanjang na maram oiduna ngasi irang asi tholakpani hai ki wafamda yaningda bu uladuna Gaurav Gogoi na hai Manipur drug ki su si kumza English ngani ga taraga treti gi hengalakhi masi BJP na lenga pai ba horap matamni drug ki case ta siena ba miyoy sing ayamba BJP lenga kamari lena ba miyoy sing ngak toina toki lupa crore hen bagi drug case ta phakiba Sandil gi ADC gi chairman lukhok si jogi case amadi itosa ko ba miyoy ma drug ko na phakiba dusu PIC di minister gi masano pane haiduna thadokhibi gi wapum leikhrabane hairiba drug ki case ngasida sienariba miyoy kudimak BJP lenga asiki minister singa mari leine amadi makoi singsi thadokhina ba thorang yat pada Chief Minister siawi maramuduna Chief Minister na drug ki mayukta sanction ba lanjang de irang thokpani haibisidi tabya wapum oidi haina phongdokhi ngasigi debate aduda ruling gi mekedi MP Niskanta dobena wangaki kumza English ngani ga taraga mari da Modi na lusum BJP lenga as lakpagi ngasi satakhiba no confidence debate asina lenga asigi mathaka thagalakhiba anirak subu no confidence motion ni haina su paus da makata na pali atopa pomana
Nongmei kapnabada kuki militant ahum Sire yum kunmei thakhre. Ngase ayuk pung taruka minit tararom taba matana Bishnupur district ki Phobola amadi thinungwei lonabagi maning thangbu Chuchampur district ki manung sana leiba kuki khulsing haibadi siang panjang amadi singphai hairiba mafam sing asidi kuki militant singna mitei khul nongmei kapsinduna landara kutigi khulngak liba khunja volunteer singna handuna akan mamongna nongmei kapnabada kuki militant singna bami ahum Sire hairi nongmei kapnabasi singphai hairiba khul asidana akan balan pamoikhi nongmei kapnabasi gi matuna kuki militant sing adu takthokuna panjang siang amadi phai khul ahum asida leiba yum ahum longi manungna yum kullo mai thakhre masigi manungna kuki militant singi maikei digi bom ani mitei khulak kapsinduna pokailakhi madura asop apandi yawba lekhide haujiksu singphai khul asida masing yamlaba kuki militant sing thomjinduna leiri nongmei kapnabadu ngasi ayuk pung 5 ga makhai digi haubaduna ayuk pung 10 fawba sadakhi Serak ngasi ayuk pung 9 ga makhai ram taba matamda nongmei kapna pung khul sing asigi mathak lana helicopter anirak hana pairakhi aduga helicopter sing adu Chuchampur district ki manung sana leiba Gorthon hairi mafam asida landing tawkhi maduna nongmei kapnabadu kuki militant singi maikera asu open kaya marum yoromgane haina thajanari nakala marum da kuki militant singa nongmei kapnabagi pau tabadi Imphalom digi masing yamlaba imaibel singa madi naha kya lal pangma sangsilaki haidi adu nongmei kapnaba lepkhibadigi thaudok thokpham da yawna sangsinkidre Sire sida Central Security Force mayam ama thomjilakani haibigi pau tabadigi thinungwei local parengda masing yamlaba imaibel sing thomjilaktuna Indian Army Sangshilakwa thingnaba sem saduna laikhrari amaromdana Sendra amadi Karian Phabigi bide post muthatnaba honabada imaibel singna yakidre Moirang Kendragi manungsana Sendra amadi Karian Phabida Village Defense Force BDF ki post ani hangduna ngaksenbagi thabak tawduna lakhibadu hawkiba August 5 da sakangdaba masing yamnaba miyoi sing thomjilaktuna BDF post ani haibadi Sendra post gi nongmei ahum aduga Karian Phabi post gi khulai 5 namduna lawkhiba adugi matungda post ani asi muthatlagani haina mari lenaba authority na thabak paikhalakpada maike dumgi imaibel singna yakidre BDF post ani asigi mamangda masing yamlaba imaibel singna thomjinduna madi get solon sinkhraidi panmai abdi Sendra BDF post asida BDF personal taraga mari aduga Karian Phabi post na BDF personal taraga tre leiduna mathau pangthoktuna lakpani haukiba August 5 da sakangdaba singna overpower tawduna post ani khulai khra lawkhibadigi BDF post asi muthatnaba phirap lokhi loinana Sendra BDF post na Moirang police da ATS tawba aduga Karian Phabi BDF post na Kumbi police station ATS tawnaba yathang tawtharkhibani masigi matungna maike dongi imaibel singna mausagum BDF post ani hanigi mafamna thambiyu hongdokpu yaro habigi phire bas lokhibani pausi asina phangma pawgi matungina Sendra post gi nongmei ahum lawkhibada ani pikhalakre aduga miyamna yadabadagi haujik BDF post ani ma hanigi mafamna leiduna mausagum ngaksenbagi thaba sathaduna leiri haidi Makasatra point to perform Manipur AR Lauthoknaba BJP Manipur Pradesh na party ki national president memorandum pishinkre Haujik Manipur da thokriba kanglup ani gi irang sigi matana BJP Manipur state ki mute kangbu singna khuyek piduna BJP national president JP na da memorandum ama pishinkre memorandum aduda palibadi haujik thoklibi irang sina Manipur gi praja miyam Assam Rifles bu yaningda bu ulakliba sina maram oiraga Manipur Assam Rifles thamba si khanthana bu wafam sing pali Haukiba me ahumdagi haulakliba kangluk irang asida AR na Manipur tangdu litaba puraknaba honabagi mihutta maike amakhaki thabak tawbagi khudam sangdam phanglakpa asina miyamna pena phongdoki amasum August 3 da kokta miyoi ahumbu tamthina halambagi paw hek phangbagi state force na miat pasing adubu tanabada AR na makhogi gari adubu miat sing aduna sien kiba maike romda lambi aduda thingjindun state force thabak ta akaiba pikhi asiguma thagdok sing asi mamang nas AR kangbuna kyara hana thonkhre Panama si kupna yengsilaba matung asum arana khangdonaba matungda BJP Manipur na ARC Manipur gi lakthokuna atopa paramilitary force oina thambiu thawdok tholiba kanglup anigi irang asi tangdu leitaba puraknaba BJP national president taksin khreani spaus ta palakli amaromda hanauzo mehesur gumba mapari taradang Manipur poklam labadinga si Manipur miyam na wari basi waramloi kumudini Mama lebak Manipur sida thanauzo mesur gumba mariba kidama kathokpa ngamba mapari taradang poklam labadi lamdam asigi mama oibi kya masche masal singna wari besing su waram loi loinana kuki singna henjin masung ngam loi khalli haina kaisam kumudi ni phungdokre
ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯃꯍꯦꯁꯀꯤ ꯃꯌꯨꯝꯗ ꯀꯩꯁꯥꯝꯊꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯆꯟꯅ ꯋꯥꯔꯗ ꯅꯝꯕꯔ 9 ꯀꯩꯁꯥꯝꯄꯥꯠ ꯀꯩꯁꯥꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯄꯨꯟꯕ ꯂꯩꯀꯥꯏ 10ꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯗ ꯀꯩꯁꯥꯝꯊꯣꯡ AACꯒꯤ ꯃꯤꯔꯦꯞꯁꯨ ꯑꯣꯏꯈꯤꯕ RP 8thAugust National Secretary ꯃꯍꯦꯁ ꯊꯧꯅꯥꯎꯖꯝꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯗ ꯍꯥꯏꯈꯤꯕꯅꯤ ꯉꯁꯤ ꯑꯌꯨꯛ ꯊꯧꯅꯥꯎꯖꯝ ꯃꯍꯦꯁꯣꯔꯒꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯀꯥꯏ 10 ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯀꯩꯁꯥꯝ ꯀꯨꯃꯨꯗꯤꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯗ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯒꯨꯝꯅ ꯃꯁꯥꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯑꯃꯗꯤ ꯑꯄꯦꯟꯕ ꯄꯨꯏ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯇꯩꯁꯤꯡꯒꯤ ꯑꯁꯦꯡꯕꯗꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯆꯤꯡꯃꯩꯔꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯃꯍꯦꯁ ꯊꯧꯅꯥꯎꯖꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯃꯍꯦꯁꯣꯔꯅ ꯂꯥꯜ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯥꯟꯗꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯑꯃꯔꯣꯝꯗꯅ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ 9ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯊꯛꯇ FIR ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯧꯈꯤꯕ ꯑꯣꯒꯁꯠꯀꯤ 5ꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯣꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 8 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯑꯣꯏ 3 ꯇꯝꯊꯤꯅ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ASPꯅ ꯂꯨꯆꯤꯡꯕ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯜꯍꯧꯕꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ 9ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯂꯝꯕꯤ ꯊꯠꯆꯤꯟꯗꯨꯅ ꯆꯪꯍꯟꯈꯤꯗꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ 9ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯊꯛꯇ FIR ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯄꯥꯎ ꯑꯃꯅ ꯍꯥꯏ ꯑꯣꯒꯁꯠ 5ꯒꯤ ꯑꯌꯨꯛ ꯄꯨꯡ 7:40 ꯇꯥꯕ ꯃꯇꯝꯗ ꯀꯣꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 8 ꯀꯨꯇꯨꯕ ꯋꯥꯂꯤ ꯃꯁꯖꯤꯗꯇ ꯀꯨꯀꯤ ꯂꯜꯍꯧꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯈꯤ ꯃꯗꯨꯗ 9ꯁꯨꯕ ARꯒꯤ ꯀꯥꯡꯕꯨꯅ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯀꯦꯁꯄꯔ ꯒꯥꯔꯤ ꯑꯃ ꯐꯥꯏꯖꯤꯟꯗꯨꯅ ꯆꯪꯍꯟꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯆꯠꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯒꯥꯎꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ASI MD ꯖꯤꯑꯣꯜ ꯍꯛꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ FIR ꯅꯝꯕꯔ 928/8/2023 PGCI PS under section 166 186 189 341 353 506 amadi 34 IPC lokotunu makhatana thijinbigi thabak paikhatpa hore hari Amaromdana Moreh gi kuki singna sizinanaba medical drugs sing lona puramba miyoi manga wangjingda miyamna fare Thobal district ki Wangjing Kaithilda ayuk nungthil numidang khaidana khulngagliba imaibel singna se ayuk pung mariga makhairom taba matamda Morehda leiba kuki singna sizinanaba medical drug kya puduna satlambani haiba mitei pangal manga makhoina tonglakpa alto car amadi car ma konan fukale matungna siguma thaba asi tawdunaba pangal fruki civil society sing saruk yaduna wakal taminaraba matungna makhoi manga du thadokra haidi Medical drug koona fogal roba miyoi singa duri lilong hauta bidigi MD Abdul Samad Saini puni thu apokpa Abdul Hakim Mamadi maki loina bi Samiru Nesa makoi anina auto car registration number MN04A8813 da tongduna lakpani aduga Khengman GP gi manung sanba kaibungdagi MD Firoz Khan se yangkhai pokpa lekhidraba Abdul Manan maki loina bi Samila Begum Mamadi MD Umar apokpa lekhidraba Zahirudini makoi uhumna Car registration number MN06LP 6670 da tongduna lakpani hari thaudo du imatana khul sangmada yawbi haisawba kobi nupi amana phongdokibada makoi mangana tonglakpa gari edu singnaba leibedagi khul sangliba ima singna khamduna yengmada yamlaba cartoon box taraga manga romni hidak singa du lona haptuna puramba thenglakibani makoina haidorakpagi matung ina hidak singa du Moreh romda leiriba kuki singna sizinanaba pubne haiba khanglakpani Hauzi thokliba kangluk irang asina mitei singi pungni wakal yamna nuaitriba matam asida asiguma aron atup tawbu manba karbar asi tawbigano handaki oinadi pangal phrup ki CSO sing yawnu wakal taminaraba matung makhoi gi car ani asi tha ani sis tawduna thamba amadi purakliba hidak sing aduna relief camp singda yenthukhiba haina yana duna makhoi ba aso angam yawdun thadokre asiguma pamdaba karbars matung tabra tawraglabadi community gi khenaba thidana miyamna piba serakta masana daida pujaba haina siana kheri Wakal taminakhiba aduda Azuman gi secretary Maulana Habibullah Wangjing S ki lekai YTA club amukokna sing bulup sing lusing musing saru yakhiari marak thana aten ba khara laikhidraba BD Prem Kumar gi asibak sang loksing khiroi
Masagi mayumna tumduna leiding kuki terrorist thong kaukaiduna sangatlaga tamthiba miyata hatkraba Bisnupur district ki Fauzakai police station ki manung sanba kokta lamkai ward number 8 tagi BDF personnel yumnam Prem Kumar BDF number 1295 ki mafam state ki thakta ikai kumna unaba thorang toramadu laikhidrabagi imung manung amadi laikai gi miyamna yadabadagi ngasi ki thoramadu pangthokidre loinala numit aduda laikhidraba BDF personnel Prem Kumar mari maki mapa amadi mayambagi asibaksang singadusu lauksin khiraidi Amaramdana Susampur operation sa thakhre ngarang Susampur district ki manung sanba Thaudang area ra kungatare suba sector Assam Rifles IT BPM amadi Susampur district police ki combined force na coming operation sa thakhre ngarang ayu pung nipana ki nungtul pung ani henba phaw sa takhiba operation aduda hauji thokli bi irang manung na security force ta ki lakhiba 303 rifle ama 51 mm motorama tear gas shell gun ama Same magazine gun ahum amasum tear gas shell tara tear gas grenade mapan rubber bullet sahum ga kunthrak ni thoi tuya ball rifle mari amadi lethot rifle mari fogat pangamki loina na fogat laba polam singa du Susampur district police ta kusina kre hadi amarom na Assam Rifles ki mitam mai thakhre Manipuri ka Assam Rifles lakthu o haina ngarang lamdam sigi miyam na sangsin ki bakong zangi sargo moina ngarang numidang pung mapolom taba matamda Imphal Moreh lambi paringi kiam gai Palhanbi mapad make dungi mera pai bisna Assam Rifles ki mitam mai thaduna khongjang sangsingkhre loinina tin ki ba miyam na Manipuri Assam Rifles lakthu o haiba kholaus ama toina lakhi amaramdana Kanglaipak Manipur ki ngamkai thugaina bo hotnari India gi ningtam numit August 15 general strike laukthokle August tha sigi Kanglaipak Manipur gi furuk ki yamna mak marui ba tha mane irebak ningtam laisem ngai ding hlup thauna pharabai khoi ipa ipu singna thawaina ponda pi ki ba tha mane August 15 irebak ki athaw singna nong ima lebak ki dama asi sagai da thori yanuna thawai kat ki banu mini numit asina lakpada ningtam na bagi dama thawaina ponda piram ki ipa ipu athaw punamaki mafam da madi ngasi phawbud ima lebak ki ningtam ngamkai ngakna bagi dama thawaina ponda pi khraba punamaki mafam da Socialist Revolutionary Party Sorepa Kanglaipak na awang mathaki yawol gi ikai kno bulakli amaramna Kanglaipak Manipur bu namlo loksilaga masigi ngamkhai thugaiduna Kanglaipak Manipur miyam bu pungmut muthat na bo hotnari bi India gi ningtam numit August 13 ki thoram Kanglaipak Manipur da general strike laukthokle haina Socialist Revolutionary Party Sorepa Kanglaipak ki sirolaman haidi Lobasigi Secretary Publicity and Organization MC yaiphabigina khuyek pidru thadorakpa sirolsin hai Kanglaipak Manipur yauna Wesia lamdamna lairibi isilina oidiba yawolup singna kaurakpa general strike boycott na singma punamakta Sorepa na mapung phana sangatkani aikhogi Kanglaipak Manipur kha nongpok Asia gi manungda leiba nungsuk thamba kha nongpok Asia gi Wesia manungda yellow puru punamakna punsin aduna sahi lising kya sangna ipai puna sembiramba leiba mani haibasi aikhoi puru punamakna kauminagumsi amasum lehau khunda ahanba yellow misingna kaubru napasik tharon Kangkhui Gurung Singbigi Lauminarakhiba Nongpok Hiramamadi Nungsup Haramdagi Anaba Mirol Sing Sanglaktuna Kunda Minaduna Apun Maningtam Kemlon Amagi Manungda Aikoi Puna Hingminarakli Aikogi Ipai Pu Oidiba Kaubru Tangjing Ananan Pau Wangre Singbigi Kubam Tugairak Lavadi Tugairak Liba Mui Purubadu Kanglaipak Manipur Haurakam Masakangdava Leba Sig Apun Maningtamba Sikna Bamui Kangbun Hena Lauru the Bagi Manam like Sai Kagi Mamang the Gilaminarak Liba Puru Kuntraga Taruk Hen the Gimatata Ibana Puru Kudimaki Nat Amadi Setmilona Ningtama Piduna Pongba Taramadi Pamtau Umdragi Kanglai Pambaina Levaki Apun Pirep Lauduna Puru Kudimaki Masama Sagi Maningtamba Satam Ngakna Apunba Laisiam Lon Apunba Lalup Setmilon Nat Satna Liglam Samgatuna Sai Lising Kagi Mamang the Pun Hingminarak Lavan Hadit Masiga Apun basida yumpam tholaga lebasi khanupok Asia gi manung sahi lising ani gi mathak hena ningtamna panglakpani haibasi khangsina da lebasi mase tana bo honara punamaki mayukta sathaba lanthengda Sorepa na lebak miyam ga leminagani puwari gi tangka kya da ikogi ningtam basi atopa yumle panari lebaki ithilna pangalna laisiam pomina maramoidun aikoi fruit masil gi manungda hehek tangdulai ta handa pathokli Mayangi satnabi laurubadagi mangba sengba haiduna fruit masil khatnahanba awalan gaiba ahanba awalan gaiba ani suba saitere khuntakpa athaubsingi makutta imising samapan ga marfuga mathoida maithiraba matungda singtam ani namduna khaidolaga wayel satakhiba Imphal tampakta na kunung wayel elisna singilamdana angaubu singilaingak divide and rule
yong tanyel lengakna he na hana fruit masal khana ba thausil sing changsin dun lagli ba dugi mahini ngasi ekhoi gi mirol na phangminari ba wabasi mathang makha satharak poina to papaw na BJP legislative party gi mi pham pangthok tuna Prime Minister Narendra Modi unana ba phirep lokre hauzik sathari ba Parliament ki nungzumi phamasi loidringa gi mangoina Delhi de satuna Bharat ki Prime Minister Narendra Modi unaduna lamdamasi gi hauzik oiriba phibamasi tangdu laitaba ma purakna ba state lenga sigi himai sumliba BJP legislative party ki mihut ama Delhi da thana ba phirep lokre phirep asi ngara numidang Chief Minister N Birena Thaubu oiduna CM Secretary ta pangtokhiba BJP Manipur legislative party ki high level gi oiba mifam amana Bharat ki Prime Minister unana ba satna ba phirep da lokhibane hari mifam adu da Prime Minister Narendra Modi khaktana tana atai center gi lusing musing su unaduna Manipur gi hauzik thokliba kanglok irang sigi matangda wari sana na basu amato oina yanakhi mifam aduna mamang thakti Bharat lengana Manipur gi miyam amadi lengak ta Manipur gi apun mi saktam kahelo haibi gi thajaba piki badu amuk hena sesin hanana bus taksin gani amadi ikui dina sathagadori ba Manipur legislative assembly gi nungzu mifam asi gi matang su ngarang pangthoki ba mifam aduda punna khanna ba lepki hairi hensu pawsta pali loisilak poina to pa pawmna nongoi lakluba miyema court puthokre Hokiba August manga da security force to gi nongoi lakhiba gi thagdoka mari lainana police na fara ba miyema court puthokre Singjamai police station ki team amana numit adu da Singjamai iyonam laikai ngakra balerak tigi miyema security force tigi nomoi lakhiba gi phara ba matung ngarang duty magistrate Impal West ki court puthoraki police ki meke digi court miye dubu IPC ki section 21 1B Arm Act phaba na maram oiraga makhatana numit humni gi police custody remand pina baisaki adomoina mak defense council gi meke digi BLPB na court file torakpadi gi lupa lisung marfu gi PR bold thadoki Amaram the Impal West District Police Station House Glamda Masida Tokri Birang Sigamari Lenana, May Tada Lokat Kiba case Amagamari Lena Mue Adubu, Amuhana re arrest Toki, Amuhana passing Kraba Mue Dunga Session Court Amadi, NIA Court Impal East Putonaba Toronto Credit, Ado House Good Miam Pau Sumatang Solutions Zeragama Sumiam Punano Wabdit Naminase.